Imphal East Yaingangpokpi Police Station gi manung channa lairiba Chingga tainaba Mapham Sing Sabungkhok Khunau Yaingangpokpi Santikhongbal Thamnapokpi na Chingba Mapham Singda ngarang numidang pung 10:30 tarakpa aduaida Kuki militant singna Yaingangpokpi uyoksing Thamnapokpi uyoksing Sangarel Village natumna Chingba Mapham Singdagi maitai taba Mapham Singda Nongmei round kaya kaptuna landarakhre ngarang Kuki militant singna maitai taba Mapham Singda bom yauna Nongmei round kaya kapsinlakpa aduda Mapham aduda duty tawriba state force singna su khut handuna Nongmei round kaya su kapkhre ngarangi Nongmei kapagi thodok adu numidang pung 10:30 aduaidagi 11:30 khara henlakpa fauba matat Nongmei round kapagi makhol taki adubu thoidokpa asokapangi pau di fangbangam khide